Bema, zaki zo jalo. Nasi thi tu na ba tu. ꯌꯥꯝ ꯉꯜꯂꯤ ꯁꯤꯗꯤ ꯌꯦꯟꯁꯤ ꯁꯨꯡꯈꯣꯡ ꯍꯦꯛ ꯈꯣꯡꯉꯛꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ Yensisu khongese. Yensi muchacho. Bema, kali nang satu itu po. Yam ngali uji se. Mami, hayang ne nongala aga ne phajana chalu la. Ngali ba uji siamna. Ayun chalo ma. Ayun sari yen thona adi yun khome chalo. Bema, chake ju phajana chalu. Hore lambi da ne hatanung da thongni. Yum yong na chalu ko chakke di. Phajana ne ningthi jana chalu. ꯍꯣꯏ ꯏꯃꯥ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯅꯣꯡꯁꯨ ꯉꯥꯟꯗꯣꯔꯦ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯥꯏ ꯉꯥꯟꯖꯔꯁꯅꯨ Oh, so phajana chalu ima thin dok tre ko. So yum yong ai phajana chalu ko. Asmai wakhan tarakpane aina nahadagi ngarise. Wakhan taraga nusi chanana laiminari phaduni. So phajana chalu. Bema mana Baba, mana yang ulung lah Satu bi kana lai hai no ha. Mana yang ulung lah Do, kai de no. Nang sida ke do wa mung la ko ha. Nang le hau ban tra, sida ke do lai no ba. Ai nang ha lo la ko nang le hau ni le ban tra nang sida ke do mung la ko ha. Ôi bà bông, anh làm lại đấy, anh không cần làm gì Olo se san. La le se nang na ki ai ni la le se. Nang sida gi ibani pulaga cha je afa mi ama oi na ma siang je. Thôi mới bà, mình chỉ để đi cô ba đi chân thì mình sẽ xem mà xem Mama, Baba có hiện đi khát nào nữa cô? Cha cầm đi khăn này rồi vậy, mình chỉ để đi sao bên ngoài thầm mà đây mình Aduh Mama, hari saksa mình đã tapi tu nasi di sana dah rồi. Ayo saya nama. Tao lại bro. Bà nào đâu? Tao nó ngồi đây. Nó lạc với em phải đấy, mà xin đi phòng ngoài làm gì? Cái hoa nuôi tao hay rồi. Ngay coi tao, ngay tầng này hai cái, hồi lên pula cả nó phải ra, ngay tất cả các lô khổ đấy nè. Tao phăng mà tao cuốn là phăng mà gì, mỗi đi chú thua là đi hay vậy, chết xí lọ. Tao ngang ngay mỗi mùng đâm tới xong thì tao không thua là tao chết xí lọ ấy.
ꯂꯩꯗ ꯁꯤ ꯍꯧꯔ ꯍꯧꯅꯕ ꯇꯧꯔꯤ ꯑꯁ ꯏꯇꯥꯎ ꯌꯥꯗ ꯇꯧꯔꯤꯅꯦ ꯅꯣꯏꯕꯨ ꯂꯥꯎ ꯅꯨꯡꯁꯥ ꯌꯥꯝ ꯆꯥ ꯁ꯭ꯋꯥꯏ ꯎꯈꯣꯡ ꯑꯝꯗ ꯐꯝꯁꯤ ꯂꯥꯎ ꯆꯪ ꯄꯟꯅꯤꯀꯣ ꯑꯃꯨꯛ ꯑꯜꯂꯗꯤ ꯄꯩꯁꯥꯗꯅ ꯅꯨꯡꯇꯤ ꯌꯥꯝ ꯂꯥꯡꯉꯤꯅꯦ ꯁ꯭ꯋꯥꯏꯁꯦ ꯍꯌꯦꯡꯈꯩ ꯑꯁꯣꯝ ꯐꯝꯗꯨꯁꯨ ꯁ꯭ꯋꯥꯏ ꯐꯝꯕꯅ ꯐꯩ ꯇꯥ ꯍꯟꯗꯛꯇꯤ ꯅꯤꯌꯔ ꯕꯕꯥꯁꯤ ꯅꯛꯁꯤꯜꯂꯛꯑꯦ ꯀꯥꯏ ꯀꯣꯏꯁꯦꯕ ꯀꯥꯏ ꯆꯠꯁꯦꯕ ꯃꯐꯝ ꯐꯖꯕ ꯀꯗꯥꯏ ꯂꯩꯒꯦ ꯈꯪꯗꯦ ꯏꯇꯥꯎ ꯀꯩ ꯂꯝꯗꯅ ꯀꯣꯏꯗꯣꯏꯅꯣꯅꯦ ꯆꯥꯛ ꯀꯗꯥꯏ ꯆꯥꯁꯦ ꯍꯥꯏꯅꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯀꯣꯔꯣꯅꯥ ꯂꯩꯈꯤꯕꯗꯒꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯀꯣꯔꯣꯅꯥ ꯍꯥꯏꯕ ꯃꯤꯗꯣ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒ ꯌꯨꯝꯗ ꯄꯨꯟ ꯐꯪꯗ꯭ꯔꯦꯅꯦ ꯑꯦ ꯏꯇꯥꯎ ꯃꯤ ꯅꯠꯇꯦ ꯃꯍꯤꯛꯅꯤ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯃꯍꯤꯛꯅꯤ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕꯅꯤꯅ ꯃꯤꯅ ꯍꯥꯏꯅꯩꯅ ꯄꯪꯍꯥꯏ ꯍꯥꯏꯔꯤꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯏꯇꯥꯎ ꯀꯣꯔꯣꯅꯥꯗꯣ ꯃꯤ ꯅꯠꯇꯦꯀꯣ ꯉꯁꯤꯗꯩ ꯈꯪꯖꯤꯜꯂꯣ ꯃꯍꯤꯛꯅꯤ ꯃꯍꯤꯛ ꯃꯤꯠꯅ ꯎꯕ ꯉꯝꯗꯕꯅꯤ ꯍꯣꯏ ꯏꯇꯥꯎ ꯐꯔꯦꯁꯤ ꯏꯇꯥꯎ ꯁꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯦ ꯑꯇꯣꯞꯄ ꯑꯃ ꯁꯥꯟꯅꯔꯁꯦ ꯏꯇꯥꯎ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯅꯤ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯔꯣ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯋꯥꯔꯤ ꯁꯥꯟꯅꯉꯩꯗ ꯑꯩ ꯍꯥꯏꯒꯦꯁꯦ ꯃꯈꯥꯔꯣꯝꯒꯤ ꯑꯣꯛꯇꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯗꯣ ꯉꯍꯥꯟ ꯆꯠꯈꯤꯗꯅ ꯑꯗꯨ ꯂꯥꯛꯑꯦ ꯍꯥꯏꯅꯦ ꯉꯔꯥꯡꯁꯦ ꯑꯩ ꯎꯍꯧꯗꯦ ꯑꯩꯁꯨ ꯎꯍꯧꯋꯦ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅꯩ ꯅꯨꯄꯤꯈꯩꯁꯦ ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯣꯏ ꯅꯣꯏꯗꯤ ꯈꯪꯗꯦ ꯑꯩ ꯉꯁꯤꯗꯤ ꯆꯦꯛꯁꯤꯟꯍꯧꯔꯦ ꯆꯦꯛꯁꯟꯗꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩ ꯅꯣꯡꯃꯗ ꯀꯥꯟꯗꯦ ꯃꯧ ꯃꯥꯡꯈ꯭ꯔꯦ ꯈꯔ ꯍꯥꯏ ꯂꯩꯁꯥꯕꯤ ꯃꯥꯡꯉꯦ ꯍꯥꯏ ꯍꯣꯏꯅꯦ ꯏꯇꯥꯎ ꯍꯧꯖꯤꯛꯇꯩ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯗꯤ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯌꯥꯝꯅ ꯇꯥꯔꯛꯀꯅꯤ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯩꯗꯤ ꯑꯩ ꯇꯨ ꯁꯦꯟꯅꯔꯅꯤ ꯅꯣꯏꯅ ꯇꯨ ꯁꯦꯟꯅꯖꯧꯔꯣ ꯑꯩ ꯉꯁꯤꯗꯩ ꯁꯦꯟꯅꯕ ꯆꯠꯂꯅꯤ ꯑꯁ ꯏꯇꯥꯎ ꯉꯥꯎꯁꯟꯅꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯗ ꯑꯁ ꯀꯥꯏꯗꯩ ꯅꯨꯄꯤ ꯊꯤꯕ ꯃꯥꯅ ꯅꯨꯄꯤꯒ ꯀꯣꯏꯈꯠꯂꯛꯇꯅ ꯐꯨꯔ ꯐꯒꯗꯧꯅꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯄꯔꯃꯥꯅ ꯃꯥꯒꯤꯁꯦ ꯏꯇꯥꯎ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯨꯛꯇꯪ ꯆꯥꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯥꯅꯤꯡꯉꯤꯗꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯁꯦ ꯐꯩꯌꯦꯅ ꯈꯟꯇꯣꯛꯑꯕ ꯃꯤꯁꯦ ꯌꯥꯗꯦꯕ ꯍꯦꯛꯇ ꯑꯗꯨꯅꯅꯦ ꯆꯦꯛꯁꯤꯟ ꯂꯩꯅꯕ ꯐꯩ ꯈꯪꯕ꯭ꯔꯥ ꯃꯨꯟꯅ ꯁꯦꯟꯅꯖꯧ ꯃꯥꯡꯖꯅꯤ ꯑꯩꯈꯣꯏ ꯁꯥꯏ ꯅꯣꯏ ꯁꯥꯏ ꯑꯩ ꯄꯨꯟꯁꯤꯜꯂ ꯂꯥꯛꯑꯦ ꯃꯅꯥꯛ ꯆꯠꯂ ꯁꯦꯟꯅꯕ ꯍꯧꯔꯁꯤ ꯑꯁ ꯆꯧꯁꯤ ꯂꯥꯎ ꯑꯗꯨꯅ ꯐꯅꯤ ꯂꯥꯎ